कुकी मिलिटेंट सिंह काप्लकपा नोंगमई मरुना पांदुना meitei की khul ngakpa volunteer ama leikhidre ngasi ayuk anganba chawrakna pung 3 makairом tarakpa aduaida Imphal West District ki Lamsang Police Station konba Kadangban Part 2 Mahadeva Ching haraga sukhanaba mafamda kuki khulai paibasingna nongmei kapsinduna attack chatharakpada khul ngakpa naha ama leikhidre volunteer adugi maming Ningombam James chahi 18 apokpa N Nandesor kawi Laifamna Lamsang Police Station ki manung chana laiba mayang langjing dagini leikhidre James ki apokpa N Nandesor Semai Police Station da ASI oina laibani hairi thogdog asigi matang da press na phangba pawgi matung ina Ningombam James ki phaigan gi sarukta nongai maru ama panbani adubo kuki khulai paibasingna mafam adu khudum chanduna laikhibadagi mafam adu dagi lokthokna bo honabada matam khara chonthakibana maram oiraga asokpa aduda I ka hena thokibadagi mahak khudong thingai oibu phibamda rescue tauki adubu thintadana ambulance ta Jenims Hospital da pukhalakuna matam khara laing chatharaba matungda asokpa aduna maram oiraga mahak leikhidabani hairi leikhidre Ningombam James Gram Panchayat mangana pulaga semba village volunteer force ta yawbani hairi panbayai leikhidre Ningombam James Manipur da numit khudingi fongba naharol ge thodang pauche gi paumi oinasu matam khara gi mamangda thau purami hairi